ꯃꯌꯥꯝꯕꯨ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯝꯃꯥꯡꯅꯔꯕ ꯑꯩꯒꯤ ꯊꯋꯥꯏ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯆꯦꯡ ꯃꯩꯇꯩ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯈꯨꯜ ꯑꯃꯗ ꯁꯟꯁꯦꯟꯕ ꯅꯤꯃꯥꯏ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯝꯃ ꯐꯤ ꯁꯥꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏꯗ ꯍꯦꯛ ꯍꯦꯛ ꯌꯣꯟꯕ ꯆꯠꯆꯩ ꯅꯤꯃꯥꯏ ꯑꯃꯗꯤ ꯃꯦꯝꯃ ꯃꯕꯥꯅꯤ ꯃꯆꯥ ꯑꯅꯤ ꯁꯨꯔꯦ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯅꯤ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯅꯨ ꯆꯍꯤ 12 ꯁꯨꯔꯦ ꯑꯗꯨꯒ ꯃꯃꯥꯒ ꯃꯄꯥꯒꯅ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯧꯄꯥ ꯅꯨꯄꯥꯒ ꯁꯥꯟꯅꯗꯨꯅ ꯂꯩꯖꯩ ꯊꯝꯕꯥꯜꯅꯨ ꯏꯃꯥ ꯐꯤ ꯑꯀꯛꯄꯁꯦ ꯌꯣꯟꯕ ꯆꯠꯂꯨꯈꯤꯒꯦ ꯍꯜꯂꯛꯄꯗꯅꯦ ꯆꯦꯡꯁꯨ ꯋꯥꯠꯂꯛꯀꯦ ꯅꯄꯥ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯧꯄꯥ ꯅꯨꯄꯥꯒ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ ꯍꯣꯏ ꯏꯃꯥ ꯅꯧꯄꯥꯗꯣ ꯃꯈꯣꯡ ꯌꯥꯝꯅ ꯌꯥꯎꯕꯅꯤ ꯄꯨꯈ꯭ꯔꯤꯗꯒ ꯀꯨꯝꯈꯤꯅꯤ ꯑꯩ ꯆꯠꯂꯦ ꯍꯣꯏ ꯏꯃꯥ ꯑꯩꯒ ꯁꯥꯟꯅꯔꯒ ꯂꯩꯗꯣꯏꯅꯦ ꯑꯗꯨꯒꯅꯦ ꯃꯩ ꯅꯨꯡꯒ ꯍꯧꯒꯠꯀꯅꯨꯀꯣ ꯅꯨꯡꯁꯤꯠ ꯌꯥꯝꯅ ꯀꯜꯂꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯊꯣꯡꯒꯥꯜ ꯌꯧꯔ ꯐꯥꯎꯕ ꯑꯗꯨꯝ ꯂꯥꯎꯕꯗꯤ ꯂꯦꯞꯇꯦꯍꯦ ꯃꯃꯥꯗꯨ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯧ ꯑꯃ ꯂꯥꯛꯑꯦ ꯊꯝꯕꯥꯜꯅꯨ ꯍꯥꯎ ꯅꯧꯄꯥ ꯅꯨꯄꯥꯗꯤ ꯑꯩꯒ ꯂꯩ ꯏꯟꯗꯣꯝꯆꯥ ꯀꯩꯗꯧꯔꯒꯦ ꯅꯃꯥꯅꯅꯦ ꯅꯧꯄꯥ ꯅꯨꯄꯥꯗꯣ ꯃꯊꯟꯇ ꯊꯝꯒꯅꯨ ꯍꯥꯏꯔꯛꯄꯅꯤ ꯍꯣꯏ ꯏꯟꯗꯣꯝꯆꯥ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯃꯥ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯀꯦ ꯂꯩꯇꯦ ꯊꯝꯕꯥꯜꯅꯨꯁꯦ ꯑꯉꯥꯡꯅꯤꯀꯥꯁꯦ ꯀꯥꯎꯔꯝꯂꯅꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗ ꯄꯣꯛꯆꯔꯝꯂꯕꯗꯤ ꯁꯥꯟꯅꯗꯨꯅ ꯂꯩꯒꯗꯕ ꯃꯇꯝꯅꯤ ꯍꯧꯖꯤꯛꯇꯤ ꯃꯧꯄꯥ ꯅꯨꯄꯥꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯆꯥꯛꯄꯨ ꯊꯣꯡꯒꯗ꯭ꯔꯥ ꯋꯥꯔꯝꯂꯅꯤꯗꯀꯣ ꯑꯉꯥꯡꯁꯦ ꯊꯝꯕꯥꯜꯅꯨ ꯌꯨꯝ ꯑꯗꯨꯗ ꯃꯧꯄꯥꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯃꯄꯥꯅ ꯁꯟꯁꯦꯟꯕ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ ꯃꯃꯥꯅ ꯐꯤ ꯌꯣꯟꯕ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯄꯗ ꯊꯝꯕꯥꯜꯅꯨꯅ ꯃꯧꯄꯥ ꯅꯨꯄꯥꯕꯨ ꯁꯨꯝꯗꯨꯅ ꯇꯨꯝꯍꯜꯂꯝꯂꯒ ꯏꯃꯨꯡ ꯋꯥꯏꯔꯝ ꯂꯣꯏꯁꯤꯟꯗꯨꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯗꯣꯛꯂꯝꯃꯤ ꯀꯩꯗꯧꯔꯖꯥꯠꯅꯣ ꯑꯩꯈꯣꯏ ꯃꯥꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ ꯐꯤꯗꯣ ꯀꯅꯥꯝꯇꯅ ꯂꯧꯕꯤꯗ꯭ꯔꯕ ꯖꯥꯠꯂꯥ ꯂꯧꯔꯝꯃꯔꯣꯏꯅꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯁꯥꯕ ꯐꯤꯁꯦ ꯃꯤꯅ ꯀꯌꯥ ꯄꯥꯝꯕ ꯐꯖꯕ ꯑꯣꯏꯗꯦꯕ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯀꯥꯟꯗ ꯑꯩ ꯁꯥꯔꯛꯀꯦ ꯌꯦꯡꯉꯨ ꯀꯌꯥꯝ ꯐꯖꯒꯦꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯕꯗꯨꯅ ꯁꯟꯁꯦꯟꯕꯗꯤ ꯉꯁꯥꯏꯅ ꯂꯣꯏꯔꯝꯃꯅꯤ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯃꯥ ꯒꯟꯖꯥ ꯊꯛꯑꯒ ꯂꯩꯔꯝꯗꯣꯏꯅꯦꯕ ꯑꯗꯨꯒ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯌꯨꯝ ꯄꯥꯏꯔꯦꯒ ꯐꯃꯨꯡ ꯄꯥꯏꯔꯦꯒꯅ ꯑꯃꯨꯛ ꯊꯣꯏꯕ ꯂꯣꯏꯔꯅꯤ ꯍꯩ ꯊꯝꯕꯥꯜꯅꯨ ꯆꯦꯡꯁꯦ ꯂꯧꯁꯤꯜꯂꯨ ꯂꯥꯎꯅꯤꯍꯦ ꯋꯥꯕꯅ ꯌꯥꯗ꯭ꯔꯦꯅꯦ ꯅꯃꯥꯗꯤ ꯍꯩꯃꯥ ꯏꯃꯥ ꯍꯜꯂꯕ ꯃꯥꯜꯂꯦꯍꯦ ꯏꯕꯨꯡꯉꯣ ꯅꯪ ꯑꯗꯨꯝ ꯇꯨꯝꯈꯣ ꯍꯧꯒꯠꯂꯛꯈꯤꯅꯨꯀꯣ ꯏꯃꯥ ꯐꯤ ꯂꯣꯏꯈ꯭ꯔꯕꯣ ꯂꯧꯗꯗꯤ ꯀꯩꯅꯣꯅꯦꯍꯦ ꯑꯗꯨꯛ ꯐꯖꯕ ꯐꯤꯗꯨꯕꯣ ꯑꯗꯨꯒ ꯊꯦꯡꯉꯩꯅꯦ ꯀꯩꯒꯤ ꯊꯦꯡꯖꯔꯣꯏꯗꯕꯅꯤꯗ ꯐꯤꯁꯦ ꯀꯅꯥꯝꯇꯅ ꯂꯧꯕꯤꯌꯨ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗꯕ ꯐꯖꯗꯦꯒ ꯊꯤꯒꯅ ꯑꯗꯨꯝ ꯇꯧꯗꯅ ꯑꯗꯨꯒ ꯀꯅꯥꯅ ꯂꯧꯈ꯭ꯔꯤꯕ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯅꯃꯥꯕꯨ ꯀꯩꯅꯥꯅ ꯂꯧꯍꯧꯔꯦ ꯃꯥꯒ ꯑꯩꯒ ꯋꯥꯈꯜ ꯃꯥꯟꯅꯩ ꯅꯃꯥꯕꯨ ꯀꯩꯅꯥꯁꯨ ꯐꯤꯁꯦ ꯍꯦꯛ ꯌꯦꯡꯕꯗ ꯐꯖꯩ ꯍꯥꯏꯕꯁꯦ ꯈꯪꯉꯦꯕ ꯑꯗꯨꯅꯅꯦ ꯃꯥꯅ ꯇꯥꯞ ꯂꯥꯎꯅꯅꯦ ꯂꯧꯍꯧꯔꯦꯗꯅ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯏꯃꯥꯕꯨ ꯀꯩꯅꯥ ꯍꯥꯏꯁꯦ ꯏꯃꯥ ꯃꯃꯤꯠ ꯐꯖꯅ ꯎꯗꯕꯗꯨꯔꯣ ꯍꯣꯏꯍꯦ ꯋꯥ ꯌꯥꯝꯅ ꯍꯪꯉꯤ ꯃꯁꯤꯃꯁꯨ ꯑꯗꯣ ꯅꯧꯄꯥ ꯅꯨꯄꯥꯗꯤ ꯈꯥꯏꯗ ꯂꯩꯒꯦ ꯇꯨꯝꯂꯤꯕꯔꯣ ꯇꯨꯝꯃꯤ ꯏꯃꯥ ꯑꯣ ꯐꯔꯦ ꯑꯗꯣ ꯊꯝꯕꯥꯜꯅꯨ ꯏꯃꯥ ꯋꯥꯕꯅ ꯌꯥꯗ꯭ꯔꯦ ꯅꯪ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯛꯀꯦꯔꯣ ꯍꯣꯏ ꯏꯃꯥ ꯏꯆꯥꯁꯦ ꯋꯥꯕꯅ ꯂꯣꯏꯔꯝꯃꯅꯤ ꯅꯄꯥꯗꯨꯁꯨ ꯂꯥꯛꯑꯝꯈꯤꯔꯣꯏꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯟ ꯁꯦꯟꯕꯗꯨ ꯂꯣꯏꯔꯕꯗꯤ ꯌꯨꯝꯗ ꯉꯟꯅ ꯀꯣꯛꯍꯜꯂꯛꯄ ꯌꯥꯗꯕ꯭ꯔꯣ ꯃꯃꯥꯟꯅꯕ ꯐꯨꯋꯥꯎꯅꯕꯁꯤꯡ ꯑꯗꯨꯒ ꯒꯟꯖꯥ ꯊꯛꯇꯨꯅ ꯂꯩꯔꯝꯒꯅꯤꯕ ꯁꯣꯏꯗꯅ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯊꯝꯕꯥꯜꯅꯨ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯃꯧꯄꯥ ꯅꯨꯄꯥꯁꯨ ꯆꯥꯎꯔꯦ ꯑꯗꯨꯒ ꯊꯝꯕꯥꯜꯅꯨꯁꯨ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯐꯤ ꯁꯥꯕ ꯐꯖꯅ ꯍꯩꯔꯝꯃꯤ ꯊꯝꯕꯥꯜꯅꯨꯅ ꯁꯥꯕ ꯂꯣꯟꯕ ꯐꯤ ꯑꯁꯤ ꯃꯤꯅ ꯌꯥꯝꯅ ꯄꯥꯝꯅꯔꯝꯃꯤ ꯃꯃꯥꯒ ꯄꯥꯗꯨꯅ ꯐꯤ ꯌꯣꯟꯕꯁꯨ ꯍꯦꯛ ꯍꯦꯛ ꯆꯠꯃꯤꯟꯅꯩ ꯃꯄꯥꯗꯤ ꯁꯟꯁꯤꯟꯕ ꯂꯦꯞꯈ꯭ꯔꯦ ꯒꯟꯖꯥ ꯊꯛꯇꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯃꯄꯥ ꯅꯨꯄꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯨꯅ ꯃꯆꯦꯒ ꯃꯃꯥꯒꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯔꯦ ꯏꯃꯥ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯁꯦ ꯎ ꯌꯥꯟꯊꯠꯂꯁꯤꯔꯥ ꯀꯔꯤꯒꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯌꯥꯟꯗꯣꯏꯗꯤ ꯑꯩꯈꯣꯏ ꯄꯥꯕꯁꯤ ꯌꯦꯡꯉꯣꯕ ꯃꯃꯥꯟꯅꯕ ꯑꯃꯣꯠꯄ ꯈꯔꯒ ꯁꯤꯒꯤ ꯎ ꯃꯈꯣꯡꯁꯤꯗ ꯑꯗꯨꯝ ꯒꯟꯖꯥ ꯈꯔ ꯊꯛ ꯋꯥꯊꯤ ꯈꯔ ꯉꯥꯡꯗꯅ ꯑꯗꯨꯝ ꯇꯧ ꯂꯩꯌꯦꯕ ꯍꯩ ꯇꯞꯅ ꯉꯥꯡꯉꯨꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯅꯄꯥ ꯇꯥꯔꯗꯤ ꯐꯨꯕꯤꯔꯛꯀꯅꯤ ꯅꯃꯥꯁꯨ ꯁꯥꯎꯅꯤꯡꯕꯗꯤ ꯂꯣꯏꯔꯕꯅꯤ ꯏꯪꯈꯣꯜ ꯁꯝꯕꯜ ꯈꯥꯗꯅ ꯄꯣꯠ ꯆꯩ ꯈꯔ ꯊꯥꯖꯤꯟꯅꯕ ꯅꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯏꯆꯦꯁꯤꯅꯕ ꯅꯥꯄꯤ ꯑꯃꯨꯛ ꯐꯣꯏꯅꯤ ꯐꯤ ꯑꯃꯨꯛ ꯁꯥꯅꯤ ꯄꯣꯠ ꯑꯃꯨꯛ ꯊꯥꯅꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯨꯛ ꯆꯦꯟ ꯇꯧꯗꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯒꯟꯖꯥ ꯊꯛꯂꯒ ꯐꯝꯆꯥ ꯆꯥꯔꯒ ꯂꯩꯔꯦ ꯑꯩꯅ ꯈꯔꯗ ꯆꯥꯎꯔꯛꯈꯤꯁꯅꯨ ꯏꯄꯥꯗꯒꯤ ꯃꯤꯄꯥꯗꯒꯤ
ꯂꯤꯆꯩ ꯄꯥꯏꯔꯒ ꯀꯣꯏꯇꯥꯟ ꯇꯥꯟꯒꯦꯕ ꯑꯩ ꯆꯥꯎꯗ ꯆꯥꯎꯈꯤꯁꯅꯣꯕ ꯏꯃꯥ ꯍꯣꯏ ꯍꯣꯏ ꯏꯆꯥ ꯆꯥꯎꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯀꯔꯤꯃꯇ ꯉꯥꯡꯂꯨꯅꯨꯀꯣ ꯑꯗꯨ ꯏꯕꯨꯡꯉꯣ ꯏꯃꯥ ꯐꯤ ꯑꯃ ꯑꯅꯤꯇ ꯌꯣꯜꯂꯨꯒꯦ ꯅꯆꯦꯒ ꯂꯩꯃꯤꯟꯅꯔꯝꯃꯨ ꯏꯆꯦꯗꯤ ꯉꯁꯤ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯏꯃꯥ ꯅꯆꯦꯗꯣ ꯐꯤ ꯁꯥꯍꯜꯂꯝꯒꯦ ꯃꯥꯅ ꯁꯥꯕꯗꯅꯅꯦ ꯃꯤꯅ ꯄꯥꯝꯅꯩ ꯃꯃꯥ ꯑꯩ ꯂꯧꯗꯅ ꯍꯩ ꯅꯌꯥꯗ ꯎꯠꯂꯛꯀꯅꯨ ꯌꯥꯔꯦ ꯑꯩ ꯆꯠꯂꯦꯀꯣ ꯃꯃꯥ ꯆꯠꯈꯤꯕꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯄꯥꯒ ꯄꯨꯟꯕ ꯅꯨꯄꯥ ꯈꯔꯗꯨ ꯏꯁꯤꯡ ꯂꯧꯕ ꯑꯃꯨꯛ ꯆꯪꯂꯛꯀꯅꯤ ꯃꯩ ꯂꯧꯕ ꯑꯃꯨꯛ ꯆꯪꯂꯛꯀꯅꯤ ꯃꯥꯡꯒꯣꯜꯗ ꯑꯃꯨꯛ ꯐꯝꯒꯅꯤ ꯇꯧꯗꯨꯅ ꯑꯁꯨꯝ ꯂꯩ ꯃꯣꯏꯁꯦ ꯑꯩꯒꯤ ꯏꯆꯦ ꯂꯨꯝꯕ ꯂꯥꯛꯏꯅꯦꯕ ꯌꯥꯝ ꯐꯠꯇꯕ ꯃꯤꯁꯤꯡꯅꯤ ꯃꯣꯏꯁꯨ ꯃꯇꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯀꯩꯗꯧꯒꯦꯕ ꯑꯩꯈꯣꯏꯁꯦ ꯂꯩꯇꯦ ꯂꯥꯏꯔꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯅꯦꯕ ꯏꯕꯨꯡꯉꯣ ꯁꯤꯗ ꯂꯥꯛꯑꯣ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯐꯝꯃꯨ ꯂꯥꯎ ꯄꯥꯕꯅ ꯚꯥꯞ ꯇꯥꯗꯕꯒꯤꯅꯤ ꯃꯤꯅ ꯎꯁꯤꯠꯇ꯭ꯔꯤꯕꯁꯦ ꯄꯥꯕꯅ ꯚꯥꯞ ꯇꯥꯔꯕꯗꯤ ꯃꯤꯅ ꯑꯩꯈꯣꯏꯗ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯀꯅꯥꯝꯇꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕꯅꯤ ꯏꯆꯦ ꯑꯩ ꯌꯥꯝꯅ ꯁꯥꯎꯔꯦꯕꯣ ꯃꯄꯥꯟꯗꯒꯤ ꯊꯝꯕꯥꯜꯅꯣ ꯏꯁꯤꯡ ꯈꯤꯇ ꯄꯤꯌꯨꯅꯦꯍꯦ ꯀꯥꯏ ꯂꯩꯒꯦ ꯅꯣꯏꯕꯣ ꯏꯆꯦ ꯑꯗꯨꯝ ꯐꯤ ꯁꯥꯎ ꯑꯩ ꯄꯤꯔꯨꯒꯦ ꯅꯆꯦ ꯀꯧꯔꯒ ꯏꯕꯨꯡꯉꯣ ꯅꯪ ꯍꯦꯛꯇ ꯊꯣꯛꯂꯛꯑꯦ ꯅꯆꯦꯅ ꯑꯣꯏꯅ ꯏꯁꯤꯡꯗꯨ ꯄꯤꯍꯜꯂꯛꯎꯅꯦꯍꯦ ꯈꯨꯔꯥ ꯍꯣꯏꯁꯦ ꯌꯨꯝꯗꯒ ꯏꯁꯤꯡ ꯁꯨꯛꯇꯛ ꯊꯛꯂꯛꯇ꯭ꯔꯣ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯏꯁꯤꯡ ꯑꯗꯨꯝ ꯅꯤꯔꯤꯗꯨꯕꯣ ꯏꯁꯤꯡ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯊꯧꯔꯣ ꯑꯦ ꯃꯁꯤ ꯑꯉꯥꯡꯁꯤ ꯃꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯅꯪ ꯐꯨꯔꯧꯔꯥ ꯍꯥ ꯀꯩꯅꯣ ꯑꯍꯜ ꯏꯁꯤꯡ ꯊꯛꯀꯦ ꯌꯥꯗ꯭ꯔꯒ ꯁꯥꯎꯕꯤꯔꯤꯗꯨꯕꯣ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯃꯁꯤ ꯊꯥꯖꯟꯗꯅ ꯀꯔꯤꯅꯣ ꯈꯨꯔꯥ ꯑꯉꯥꯡꯗꯣ ꯐꯨꯒꯤ ꯇꯧꯔꯤꯗꯨꯕꯣ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯗꯨ ꯊꯝꯕꯥꯜꯅꯣ ꯏꯕꯦꯝꯃ ꯅꯪꯒꯤ ꯐꯤꯗꯣ ꯃꯤꯉꯣꯟꯗ ꯄꯤꯔꯨꯅꯨꯀꯣ ꯑꯩ ꯑꯗꯨꯝ ꯂꯧꯒꯦꯕ ꯃꯃꯜꯀꯥꯗꯣ ꯃꯤꯅ ꯄꯤꯅꯕꯗꯒꯤ ꯍꯦꯟꯅ ꯄꯤꯒꯦ ꯇꯧꯕꯇꯕꯨ ꯅꯪꯅ ꯐꯤꯗꯣ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯊꯤꯜꯂꯛꯄ ꯇꯥꯏꯀꯣ ꯅꯃꯥꯒ ꯌꯥꯎꯍꯜꯂꯛꯀꯅꯨ ꯅꯃꯥ ꯋꯥꯅꯅꯕꯅꯤ ꯏꯕꯨꯡꯉꯣ ꯁꯥꯎꯅꯨꯀꯣ ꯊꯝꯕꯥꯜꯅꯨꯁꯦ ꯐꯖꯗꯤ ꯐꯖꯔꯦꯍꯦ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯑꯩꯅ ꯐꯥꯗꯧꯔꯤꯕꯅꯤ ꯃꯄꯥ ꯍꯥꯏꯔ ꯒꯙꯥꯁꯤꯕꯨ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ ꯃꯥꯅ ꯅꯣꯡꯃꯗꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯈꯠꯅꯔꯝꯃꯤ ꯊꯝꯕꯥꯜꯅꯨꯗꯤ ꯃꯃꯥꯟꯅꯕꯤꯒꯤꯗ ꯐꯤꯒꯤ ꯆꯠꯈꯤꯕ ꯇꯥꯟꯖꯥꯅꯤ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥꯅ ꯈꯜꯂꯤꯁꯤꯕꯣ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨꯗꯕ ꯃꯈꯩ ꯂꯩꯕ ꯉꯝꯃꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯌꯨꯝꯁꯤꯗ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏ ꯍꯥꯏꯕꯁꯨ ꯅꯣꯡꯃꯇꯁꯨ ꯌꯦꯡꯁꯤꯟꯕꯤꯗꯦ ꯅꯣꯡꯉꯥꯟꯕꯒ ꯒꯟꯖꯥ ꯑꯃꯨꯛ ꯊꯛ ꯆꯥꯛ ꯑꯃꯨꯛ ꯆꯥ ꯁꯨꯅꯤꯡꯗꯕ ꯃꯌꯥꯝ ꯑꯃ ꯄꯨꯟꯁꯤꯜꯂꯒ ꯋꯥꯊꯤ ꯑꯃꯨꯛ ꯇꯧ ꯅꯠꯇꯦ ꯀꯩꯅꯣꯕ ꯃꯣꯏ ꯃꯄꯥꯅ ꯈꯜꯂꯤꯁꯤꯕꯣ ꯑꯩꯁꯨ ꯇꯧꯕ ꯌꯥꯕ ꯇꯧꯔꯝꯂꯤꯕꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯆꯥꯎꯔꯦ ꯏꯆꯥ ꯅꯨꯄꯤꯁꯨ ꯐꯤ ꯅꯨꯡꯁꯥꯗꯨꯅ ꯌꯥꯝꯅ ꯐꯖꯅ ꯌꯨꯝ ꯄꯨꯕ ꯉꯝꯃꯦ ꯁꯤꯗꯕꯨ ꯑꯩꯅ ꯑꯃꯨꯛ ꯊꯕꯛ ꯁꯨꯀꯣ ꯍꯥꯏꯕ꯭ꯔꯅꯦ ꯃꯃꯥ ꯀꯔꯤꯅꯦꯒꯦ ꯁꯤꯗꯤ ꯁꯟ ꯈꯔ ꯁꯤꯜꯂꯝꯕꯗꯨꯔꯣ ꯇꯧꯕ ꯌꯥꯕ ꯇꯧꯔꯝꯃꯦ ꯍꯥꯏꯔꯤꯕꯁꯦ ꯃꯣꯏ ꯃꯄꯥꯅ ꯁꯟꯕꯨ ꯆꯍꯤ ꯀꯌꯥ ꯁꯤꯜꯂꯝꯒꯦ ꯃꯗꯨꯅ ꯏꯃꯨꯡ ꯑꯁꯦ ꯄꯨꯔꯛꯄ꯭ꯔꯅꯦ ꯑꯩꯅ ꯐꯤ ꯁꯥꯔꯒ ꯏꯆꯥ ꯑꯅꯤꯁꯤ ꯌꯣꯛꯂꯛꯄ ꯅꯠꯇ꯭ꯔꯣ ꯃꯣꯏ ꯃꯄꯥꯕꯨ ꯀꯥꯎꯔꯕꯣ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯃꯄꯥꯟ ꯊꯣꯛꯂꯒ ꯊꯕꯛ ꯁꯨꯅꯤꯡꯗ꯭ꯔꯕꯁꯨ ꯏꯪꯈꯣꯜ ꯁꯝꯕꯜꯁꯤ ꯐꯥꯎꯕꯗꯤ ꯊꯤꯡꯕ ꯌꯥꯏ ꯏꯪꯈꯣꯜꯁꯦ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯅ ꯐꯖꯅ ꯀꯣꯏꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯑꯗꯨꯁꯨ ꯊꯕꯛꯅꯤꯅꯦ ꯃꯃꯥ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯅꯨꯄꯥꯁꯨ ꯆꯥꯎꯔꯦ ꯃꯥꯅ ꯑꯃꯨꯛ ꯀꯣꯏꯖꯔꯁꯅꯤ ꯀꯩꯅꯣ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯣ ꯅꯆꯥ ꯅꯨꯄꯥꯁꯦ ꯑꯉꯥꯡꯅꯤ ꯌꯥꯝꯅ ꯑꯉꯥꯡ ꯅꯪꯅ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯃꯟꯗꯕꯗꯒꯤ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯣ ꯐꯠꯇ꯭ꯔꯣ ꯌꯥꯝ ꯊꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯤꯗꯣ ꯍꯟꯗꯣꯛꯁꯦ ꯊꯣꯛꯀꯦ ꯑꯝꯇ ꯑꯗꯨꯒꯅꯦ ꯅꯆꯥ ꯅꯨꯄꯤꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯅꯪꯒꯤ ꯁꯨꯅꯤꯡꯗꯕ ꯁꯥ ꯃꯥꯟꯕ ꯅꯨꯄꯥ ꯃꯌꯥꯝꯗꯣ ꯑꯩ ꯂꯩꯇ꯭ꯔꯤꯀꯥꯟꯗ ꯏꯃꯨꯡꯗ ꯌꯥꯝꯅ ꯆꯪꯍꯜꯂꯦ ꯍꯥꯏ ꯃꯗꯣ ꯆꯪꯍꯜꯂꯛꯀꯅꯨ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤꯅꯦ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏꯀꯣ ꯃꯣꯏ ꯃꯄꯥ ꯑꯁ ꯅꯣꯏꯅ ꯂꯥꯟꯅ ꯄꯪꯈꯟꯇ ꯈꯜꯂꯤꯍꯦ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯕꯥꯕꯥ ꯃꯣꯏꯗꯣ ꯑꯩꯈꯣꯏ ꯆꯦꯗ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯏꯆꯨꯝ ꯆꯨꯝꯗꯦ ꯏꯆꯦꯅ ꯌꯥꯝ ꯁꯥꯎꯕꯅꯦ ꯃꯤꯅ ꯅꯨꯡꯁꯤꯗꯅ ꯌꯦꯡꯕ ꯑꯣꯏꯔꯝꯅꯤꯅꯦ ꯅꯣꯏꯕꯣ ꯑꯗꯨꯒꯅꯦ ꯏꯆꯦꯗ ꯋꯥꯉꯥꯡ ꯁꯉꯥꯡꯒꯁꯦ ꯀꯩꯅꯣꯝ ꯇꯧꯋꯤ ꯕꯥꯕꯥ ꯃꯤꯅ ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯂꯛꯅꯩ ꯑꯣꯏꯔꯝꯅꯤꯅꯦꯍꯦ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯆꯠꯂꯣ ꯑꯥꯗ ꯑꯍꯜ ꯏꯁꯥ ꯁꯥꯔꯗꯅ ꯕꯥꯕꯥ ꯀꯩꯅꯣ ꯅꯪꯁꯦ ꯄꯨꯔꯥ ꯍꯨꯏ ꯃꯈꯜ ꯑꯃꯅꯤ ꯏꯕꯨꯡꯉꯣ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦꯍꯦ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯃꯁꯤ ꯏꯃꯥ ꯌꯥꯔꯦ ꯈꯔ ꯐꯨꯔꯗꯤ ꯇꯣꯛꯄꯤꯔꯣ ꯌꯥꯔꯦ ꯍꯥꯏꯕꯅꯤ ꯃꯣꯏ ꯃꯄꯥ ꯅꯆꯥꯁꯤ ꯁꯤꯕ ꯇꯥꯔꯦꯅꯦ ꯏꯃꯥ ꯕꯥꯕꯥ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯐꯠꯇꯕ ꯃꯄꯥꯅꯤ ꯑꯗꯨꯅꯅꯤ ꯄꯥꯕꯅ
ꯉꯥꯟꯊꯛ ꯑꯃꯟꯕ ꯁꯨꯝ ꯃꯥꯜꯂꯛꯏꯗꯣ ꯇꯨꯃꯤꯟ ꯂꯩꯕꯅꯤ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯌꯥꯔꯦꯅꯦ ꯌꯥꯔꯤꯕ ꯃꯄꯥ ꯅꯪꯁꯨ ꯐꯨꯒꯦ ꯅꯪꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯑꯐꯕ ꯑꯃꯠꯇ ꯍꯥꯏꯗꯕꯒꯤꯅꯤ ꯑꯩꯒꯤ ꯃꯔꯝꯗ ꯉꯁꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯃꯄꯥ ꯑꯩꯉꯣꯟꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯁꯦ ꯑꯌꯣꯃ ꯏꯃꯥ ꯃꯣꯏ ꯃꯄꯥ ꯐꯨꯔꯛꯀꯅꯨꯋꯣ ꯃꯃꯥꯗ ꯐꯨꯔꯛꯄꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯄꯥꯗ ꯂꯥꯛꯇꯨꯅ ꯏꯜꯂꯦ ꯃꯄꯥꯗꯣ ꯊꯣꯡꯖꯤꯟꯗ ꯄꯥꯏꯁꯤꯜꯂꯒ ꯁꯨꯖꯤꯜꯂꯒ ꯇꯥꯏ ꯃꯃꯥ ꯀꯤꯈ꯭ꯔꯦ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯐꯨꯔꯛꯀꯗ꯭ꯔꯥ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯩꯍꯧꯅ ꯁꯥꯎꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯃꯄꯥ ꯑꯗꯨꯅ ꯎꯔꯝꯃꯤ ꯃꯄꯥꯗꯣ ꯌꯥꯝꯅ ꯋꯥꯅ ꯐꯛꯂꯥꯡꯗ ꯁꯧꯔꯒ ꯍꯧꯒꯠꯂꯛꯏ ꯏꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯌꯥꯝ ꯀꯜꯂꯝꯂꯦꯗꯅ ꯃꯁꯤꯗ ꯑꯃꯨꯛ ꯐꯨꯒꯦ ꯆꯪꯂꯨꯕ ꯌꯥꯔꯔꯣꯏ ꯃꯃꯤꯠ ꯈꯨꯌꯦꯡꯁꯦ ꯑꯄꯥꯏ ꯄꯣꯠꯅ ꯊꯥꯔꯛꯀꯗꯕ ꯃꯥꯜꯂꯦ ꯑꯌꯣ ꯈ꯭ꯋꯥꯡꯁꯤꯁꯨ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯕ ꯃꯥꯜꯂꯤꯅꯦ ꯏꯕꯨꯡꯉꯣ ꯅꯪ ꯅꯄꯥꯗ ꯈꯨꯠ ꯊꯥꯕꯗꯨ ꯐꯥꯎꯗꯤ ꯐꯠꯇꯦꯅꯦꯍꯦ ꯏꯕꯨꯡꯉꯣ ꯅꯄꯥꯁꯦ ꯁꯥꯎꯈ꯭ꯔꯦ ꯅꯪ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯆꯦꯟꯈ꯭ꯔꯣ ꯍꯣꯔꯦꯟ ꯅꯄꯥ ꯁꯥꯎꯕ ꯐꯔꯒꯅꯦ ꯏꯃꯥ ꯀꯧꯔꯛꯀꯦ ꯕꯥꯕꯥ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯦ ꯅꯃꯥꯒ ꯁꯥꯟꯅꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯑꯌꯣ ꯈ꯭ꯋꯥꯡꯁꯤꯗꯤ ꯅꯥꯏꯍꯦ ꯑꯌꯣ ꯏꯁꯥꯁꯦ ꯅꯍꯥ ꯑꯣꯏꯔꯝꯗ꯭ꯔꯦꯗꯅ ꯑꯩꯗꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯗꯨ ꯊꯦꯝꯂꯝꯃꯤ ꯊꯝꯕꯥꯜꯅꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯂꯛꯏ ꯃꯄꯥꯅ ꯃꯈ꯭ꯋꯥꯡ ꯄꯥꯏꯗꯨꯅ ꯁꯦꯛꯇꯨꯅ ꯊꯣꯛꯂꯛꯏ ꯀꯩꯗꯧꯔꯒꯦ ꯄꯥꯕ ꯈ꯭ꯋꯥꯡ ꯅꯥꯔꯕꯣ ꯅꯃꯥꯒ ꯅꯨꯄꯥꯒꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯐꯨꯔꯛꯂꯤꯕꯅꯤꯅꯦꯍꯦ ꯅꯄꯥ ꯌꯨꯝꯗꯒ ꯆꯪꯅꯤꯡꯗ꯭ꯔꯦ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯑꯦꯅ ꯍꯔꯥꯎꯈꯤꯕꯗꯣ ꯃꯄꯥ ꯑꯩꯉꯣꯟꯗ ꯐꯨꯅꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯌꯣ ꯅꯥꯏꯅꯦꯍꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯔꯣ ꯄꯥꯕ ꯏꯕꯨꯡꯉꯣꯅꯕꯣ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯒꯗ꯭ꯔꯣ ꯑꯁꯨꯛ ꯅꯥꯔꯀꯥꯟꯁꯤꯗꯕꯣ ꯌꯥꯝ ꯐꯠꯇꯦꯗꯀꯣ ꯅꯨꯄꯥꯁꯦ ꯌꯥꯝ ꯐꯠꯇꯦ ꯑꯩ ꯐꯨꯒꯦ ꯃꯄꯥꯗ ꯈꯨꯠ ꯊꯥꯕ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯃꯄꯥ ꯃꯃꯥꯅ ꯇꯥꯛꯄꯤꯗꯕ ꯃꯄꯥ ꯃꯃꯥꯅ ꯇꯥꯛꯄꯤꯗꯕ ꯍꯥꯏꯔꯝꯂꯤꯔꯣ ꯏꯆꯥ ꯅꯨꯄꯤꯒꯤꯗꯨꯕꯣ ꯑꯁ ꯊꯝꯕꯥꯜꯅꯨꯗꯨ ꯌꯨꯝꯗ ꯆꯪꯗꯨꯅ ꯃꯄꯥꯗ ꯉꯥꯡꯒꯦ ꯇꯧꯕꯗ ꯃꯃꯥꯒ ꯃꯄꯥ ꯅꯨꯄꯥꯒꯗꯨ ꯃꯄꯥꯅ ꯐꯨꯕꯒꯤ ꯁꯣꯛꯂꯝꯕꯗꯨ ꯎꯕꯗ ꯃꯄꯥꯗ ꯑꯣꯏꯅ ꯁꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯅ ꯋꯥꯔꯤ ꯑꯃꯨꯛ ꯂꯤꯔꯛꯏ ꯑꯗꯣ ꯏꯕꯨꯡꯉꯣ ꯍꯌꯦꯡꯈꯩꯗꯤ ꯄꯥꯕꯒ ꯃꯥꯟꯅꯒꯅꯨ ꯂꯩꯀꯥꯏ ꯃꯤꯅ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗ ꯎꯁꯤꯜꯂꯣꯏ ꯑꯗꯨꯅꯅꯦ ꯄꯥꯕꯅ ꯄꯥꯝꯕ ꯇꯧꯖꯁꯅꯤ ꯅꯣꯡꯃ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯁꯅꯤꯕ ꯍꯣꯏ ꯏꯆꯦ ꯑꯗꯨꯅꯤꯗꯅ ꯏꯆꯦ ꯍꯤꯒꯥꯏꯕꯤꯒꯦ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯒꯦ ꯏꯃꯥꯁꯨ ꯉꯁꯤꯗꯤ ꯄꯣꯊꯥꯔꯣ ꯍꯌꯦꯡꯗꯣ ꯑꯩ ꯑꯣꯏꯅ ꯐꯤ ꯑꯔꯣꯟꯕꯗꯨꯒ ꯑꯀꯛꯄꯗꯨꯒ ꯑꯩ ꯌꯣꯜꯂꯨꯔꯒꯦ ꯑꯁꯨꯝꯅ ꯊꯝꯕꯥꯜꯅꯨꯅ ꯃꯄꯥꯕꯨ ꯍꯤꯒꯥꯏ ꯌꯩꯕꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯃꯄꯥꯗꯤ ꯐꯅ ꯊꯦꯡꯅꯕ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯦ ꯌꯨꯝꯒꯤ ꯃꯤꯈꯩ ꯑꯗꯨ ꯆꯥꯛ ꯆꯥꯕ ꯇꯣꯛꯇꯨꯅ ꯇꯨꯝꯅꯔꯝꯃꯤ ꯃꯌꯥꯝꯅ ꯇꯨꯝꯅꯔꯝꯂꯅꯤ ꯍꯥꯏꯕ ꯀꯥꯟꯅꯗꯨꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯇꯨꯃꯤꯟꯅ ꯆꯥꯛ ꯆꯥꯔꯝꯃꯤ ꯑꯁ ꯑꯩꯗꯤ ꯆꯥꯛ ꯂꯥꯃꯟꯗꯅ ꯏꯁꯤꯡ ꯀꯟꯕ ꯀꯥꯎꯔꯦꯗꯅ ꯑꯁ ꯐꯨꯜꯂꯦꯅꯦ ꯊꯕꯥꯛꯁꯤꯗꯤ ꯕꯥꯕꯥ ꯏꯁꯤꯡ ꯍꯩꯔꯛꯎꯔꯣ ꯈꯪꯉꯤꯍꯦ ꯍꯩꯔꯛꯑꯣ ꯁꯤꯗ ꯂꯩꯔꯦ ꯄꯥꯕ ꯏꯁꯤꯡꯗꯣ ꯑꯗꯨ ꯍꯥꯟꯅ ꯊꯛꯑꯣ ꯐꯨꯜꯂꯦ ꯈꯪꯅ ꯈꯪꯅ ꯆꯥꯛꯇꯣ ꯆꯥꯔꯨꯅꯨ ꯑꯃꯨꯛ ꯐꯨꯜꯂꯅꯤꯌꯦ ꯏꯃꯨꯡꯁꯤꯗ ꯃꯄꯥꯕꯨ ꯅꯨꯡꯁꯤꯔꯤꯕꯁꯦ ꯅꯪ ꯈꯛꯇꯅꯤ ꯃꯣꯏ ꯑꯅꯤꯁꯤꯗꯤ ꯌꯥꯔꯦ ꯄꯦꯜꯂꯦ ꯉꯁꯥꯏꯗꯣ ꯑꯩꯅ ꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯛꯍꯧꯕꯒꯤ ꯐꯔꯤꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯥꯅ ꯐꯨꯕꯗ ꯅꯄꯥ ꯉꯁꯤꯅꯦ ꯁꯤꯔꯝꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏ ꯄꯥꯕꯁꯨ ꯁꯪꯒꯗꯤ ꯑꯐꯕ ꯉꯥꯛꯇ ꯄꯨꯜꯂꯕꯅꯤꯅ ꯆꯤꯟꯗꯤ ꯐꯖꯅ ꯊꯤꯔꯦꯅꯦ ꯀꯔꯤ ꯍꯥꯏꯕ ꯏꯕꯦꯝꯃ ꯆꯥꯛ ꯆꯥꯔꯒ ꯄꯣꯊꯥꯔꯨꯔꯣ ꯄꯥꯕ ꯍꯣꯏ ꯏꯁꯥꯁꯦ ꯅꯥꯃꯟꯗꯅ ꯆꯥꯛꯀ ꯆꯥꯕ ꯌꯥꯗ꯭ꯔꯦꯗ ꯅꯄꯥꯗꯤ ꯑꯩ ꯑꯣꯛꯂꯒꯦ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯞꯂꯝꯕ ꯆꯥꯛ ꯑꯗꯨꯕꯨ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯒ ꯆꯥꯛ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯇꯣꯛꯑꯒꯦ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯅꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯂꯦ ꯑꯁꯣꯝꯅ ꯃꯄꯥꯅ ꯆꯥꯔꯝꯕ ꯀꯣꯜꯂꯤꯛ ꯑꯗꯨ ꯊꯝꯕꯥꯜꯅꯨꯅ ꯂꯣꯏꯁꯤꯜꯂꯝꯂꯒ ꯄꯣꯊꯥꯔꯝꯃꯤ ꯅꯣꯡꯉꯥꯟꯕꯒ ꯃꯄꯥꯡꯒꯅ ꯒꯟꯖꯥ ꯊꯛꯄ ꯊꯣꯛꯈ꯭ꯔꯦ ꯅꯨꯡꯊꯤꯜꯋꯥꯏ ꯅꯨꯡꯁꯥ ꯈꯔ ꯅꯦꯝꯊꯕꯒ ꯊꯝꯕꯥꯜꯅꯨ ꯐꯤ ꯌꯣꯟꯕ ꯊꯣꯛꯂꯛꯂꯦ ꯊꯣꯡꯒꯥꯜꯗ ꯃꯄꯥꯒ ꯅꯨꯄꯥ ꯈꯔꯒ ꯒꯟꯖꯥ ꯊꯛꯂꯦ ꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯅꯨꯁꯦ ꯐꯖꯅ ꯐꯖꯔꯦꯍꯦ ꯂꯥꯟꯅ ꯈꯟꯅꯨꯀꯣ ꯏꯌꯥꯝꯕ ꯀꯔꯤꯒꯤ ꯂꯥꯟꯅ ꯂꯧꯗꯣꯏꯅꯣ ꯅꯆꯟꯅꯨꯄꯤ ꯐꯖꯩ ꯍꯥꯏꯕꯕꯣ ꯀꯥꯏꯗꯅꯣ ꯊꯝꯕꯥꯜꯅꯨ ꯅꯌꯥꯝꯕ ꯊꯤꯟꯕꯤꯎꯔꯣ ꯌꯥꯅꯤ ꯈꯨꯔꯥ ꯈꯨꯔꯥ ꯍꯥꯏꯗ꯭ꯔꯁꯨ ꯏꯕꯨꯡ ꯍꯥꯏꯌꯨꯅꯦ ꯑꯩꯈꯣꯏꯁꯦ ꯅꯄꯥꯒ ꯇꯤꯟꯅꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯌꯥꯝꯅ ꯑꯉꯥꯡꯅꯤꯅꯦ ꯅꯠꯇ꯭ꯔꯅꯦ ꯏꯌꯥꯝꯕ ꯅꯤꯃꯥꯏ ꯑꯉꯥꯡꯅꯤ ꯀꯩꯅꯣ ꯏꯌꯥꯝꯕ ꯀꯧꯀꯣ ꯍꯌꯦꯡꯈꯩꯗꯤ ꯃꯁꯛꯁꯤꯡꯁꯤꯒ ꯊꯝꯕꯥꯜꯅꯨ ꯃꯊꯟꯇ ꯐꯤ ꯌꯣꯟꯕ ꯊꯣꯛꯈ꯭ꯔꯦ ꯊꯝꯕꯥꯜꯅꯨꯕꯨ ꯂꯨꯝꯕ
ꯒꯟꯖꯥ ꯊꯛꯄ ꯂꯥꯛꯄ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯤꯠ ꯌꯦꯡꯅꯔꯒ ꯍꯧꯒꯠꯈ꯭ꯔꯦ꯫ ꯑꯦ ꯀꯩꯗꯧꯔꯦ ꯅꯕꯥꯅꯤ ꯍꯧꯒꯠꯂꯗꯤ? ꯉꯁꯤꯗꯤ ꯄꯣꯠꯁꯦ ꯌꯥꯗꯧꯕ ꯃꯥꯟꯗꯦ, ꯑꯗꯨꯅ ꯑꯐꯕ ꯊꯤꯔꯨꯒꯦ ꯏꯌꯥꯝꯕ꯫ ꯑꯦ ꯑꯗꯨ ꯌꯥꯏꯅꯦꯍꯦ, ꯑꯗꯨꯗꯤ ꯊꯨꯅ ꯊꯤꯔꯛꯎꯀꯣ, ꯅꯌꯥꯝꯕ ꯍꯣꯏ ꯉꯥꯏꯔꯝꯒꯦ꯫ ꯍꯣꯏ ꯏꯌꯥꯝꯕ, ꯂꯥꯎ ꯃꯔꯨꯞ, ꯉꯁꯤꯗꯤ ꯊꯝꯕꯥꯜꯂꯨꯁꯦ ꯐꯖꯅ ꯄꯥꯝꯃꯤ, ꯅꯨꯡꯁꯤ ꯍꯥꯏꯔꯁꯦ, ꯌꯥꯗ꯭ꯔꯒꯅ ꯐꯥꯔꯁꯦ꯫ ꯑꯗꯨꯗꯤ ꯏꯕꯥꯅꯤꯅ ꯌꯥꯒꯗ꯭ꯔꯣ? ꯅꯨꯄꯤꯗ ꯆꯣꯞꯄ ꯃꯅꯤꯡꯒꯤ ꯏꯌꯥꯝꯕ ꯑꯅꯤꯗꯨꯁꯨ ꯍꯧꯈꯤꯁꯦ꯫ ꯍꯣꯏ ꯑꯗꯨꯗꯤ ꯊꯤꯔꯨꯁꯦ꯫ ꯊꯝꯕꯥꯜꯂꯨꯅ ꯍꯜꯂꯛꯄꯗꯅꯦ, ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯝꯍꯥꯡ ꯃꯇꯦꯛ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗ ꯍꯦꯛꯇ ꯐꯥꯔꯁꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯅꯨꯄꯤꯗ ꯆꯣꯞꯄ ꯑꯍꯜ ꯑꯅꯤ ꯑꯗꯨꯁꯨ ꯍꯧꯗꯨꯅ ꯃꯣꯏ ꯃꯔꯤ ꯑꯗꯨ ꯊꯝꯕꯥꯜꯂꯨꯅ ꯍꯜꯂꯛꯀꯗꯕ ꯂꯝꯍꯥꯡ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯝꯕꯥꯜꯂꯨ ꯐꯤ ꯌꯣꯜꯂꯝꯂꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯜꯂꯛꯏ꯫ ꯐꯠꯇꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯑꯦ ꯂꯥꯛꯑꯦꯍꯦ, ꯑꯁ ꯃꯁꯛ ꯈꯨꯐꯖꯁꯦ, ꯅꯣꯛꯃꯤ ꯅꯣꯛꯃꯤꯒ ꯇꯧꯔꯗꯅ꯫ ꯏꯕꯨꯡꯉꯣ ꯄꯥꯝꯃꯗꯤ ꯍꯥꯏꯍꯧꯔꯣ, ꯌꯥꯗ꯭ꯔꯕꯗꯤꯅꯦ ꯑꯩꯈꯣꯏꯗꯤ ꯐꯥꯔꯗꯕꯅꯤ, ꯃꯤꯁꯨ ꯀꯅꯥꯝꯇ ꯎꯗꯦ, ꯇꯟꯖꯥꯁꯦ ꯌꯥꯝ ꯆꯥꯔꯕꯅꯤꯀꯣ꯫ ꯍꯣꯏ ꯏꯌꯥꯝꯕ, ꯅꯣꯏ ꯁꯤꯗ ꯂꯩꯌꯨꯀꯣ꯫ ꯊꯝꯕꯥꯜꯅꯨ, ꯍꯥꯎ ꯈꯨꯔꯥ, ꯀꯩ ꯂꯩꯔꯦ? ꯈꯨꯔꯥꯁꯦ ꯍꯦꯛꯇ ꯍꯥꯏꯔꯛꯄ, ꯋꯥꯔꯤ ꯑꯃ ꯁꯥꯁꯤꯅꯦ, ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛꯇꯪꯅꯤꯗ꯫ ꯈꯨꯔꯥ ꯀꯩꯅꯣ, ꯈꯔ ꯊꯨꯅ ꯍꯥꯏꯕꯤꯔꯛꯑꯣ, ꯃꯤꯅ ꯎꯔꯒ ꯐꯖꯗꯦ꯫ ꯅꯨꯄꯤꯗ ꯆꯣꯞꯄ ꯑꯍꯜ ꯑꯅꯤ ꯑꯗꯨꯅ ꯐꯥꯕꯅꯕꯨ ꯐꯔꯦꯗ, ꯐꯥꯕꯨ ꯐꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯣꯏꯔꯕꯅꯤ꯫ ꯏꯌꯥꯝꯕꯅꯤ ꯉꯥꯏꯈꯨ, ꯑꯍꯜ ꯑꯅꯤꯁꯤꯅ ꯀꯔꯣꯝꯗꯩꯅꯣ? ꯆꯠꯍꯧꯔꯒꯦ꯫ ꯉꯥꯏꯈꯨꯅꯦꯍꯦ, ꯃꯆꯤꯟ ꯃꯦꯜꯂꯨꯅꯦꯍꯦ ꯑꯄꯪ ꯁꯥ꯫ ꯑꯦ ꯃꯈꯣꯡꯗꯣ ꯐꯥꯎꯅꯦꯍꯦ, ꯁꯠ ꯁꯠ ꯆꯤꯡ ꯇꯝꯅ ꯄꯨꯋꯣ꯫ ꯀꯩꯅꯣ ꯏꯌꯥꯝꯕ, ꯋꯥꯔꯤ ꯐꯥꯎꯕ ꯁꯥꯗ꯭ꯔꯤ, ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯕꯨ ꯊꯨꯃꯟꯗ꯭ꯔꯣ? ꯍꯩ ꯊꯨꯗꯦ, ꯆꯞ ꯆꯥꯔꯕꯅꯤ, ꯃꯆꯤꯟꯗꯨ ꯀꯟꯅ ꯃꯦꯜꯂꯨ꯫ ꯃꯤ ꯀꯅꯥꯝꯇ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ꯫ ꯀꯩꯅꯣ ꯏꯌꯥꯝꯕ, ꯐꯥꯔꯤꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅꯕ ꯅꯠꯇ꯭ꯔꯣ? ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯔꯤꯒꯤ ꯇꯥꯔꯦ, ꯇꯜꯂꯗꯤ ꯂꯩꯍꯧꯔꯣ, ꯅꯪꯒꯤ ꯅꯨꯄꯤ ꯑꯃ ꯑꯩ ꯁꯦꯝꯕꯤꯔꯒꯦ, ꯁꯤꯗꯤ ꯇꯣꯛꯑꯣꯀꯣ꯫ ꯃꯣꯏ ꯃꯔꯤꯅ ꯊꯝꯕꯥꯜꯅꯨꯗꯨ ꯆꯤꯡꯅꯨꯡ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯄꯤꯔꯝꯂꯒ ꯎꯅꯥ ꯃꯔꯛ ꯑꯗꯨꯗ ꯍꯨꯟꯇꯣꯛꯂꯒ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯏ ꯃꯔꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯅꯨ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯊꯦꯡꯂꯕ ꯐꯥꯎꯕ ꯃꯄꯥꯒ ꯃꯃꯥꯒꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ꯫ ꯃꯄꯥꯗꯤ ꯒꯟꯖꯥ ꯐꯨꯜꯗ ꯊꯛꯇꯨꯅ ꯇꯨꯝꯂꯤ꯫ ꯊꯝꯕꯥꯜꯅꯨ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯀꯔꯤꯁꯨ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯀꯞꯄꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯊꯝꯕꯥꯜꯅꯨ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯥ ꯑꯗꯨꯅ ꯎꯅꯥ ꯋꯥꯅꯥꯅ ꯂꯣꯏꯅ ꯀꯨꯞꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯃꯥꯒ ꯃꯧꯄꯥꯒꯗꯤ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯗꯅ ꯊꯝꯕꯥꯜꯅꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯦ, ꯃꯄꯥꯁꯨ ꯍꯧꯒꯠꯂꯛꯂꯦ꯫ ꯀꯔꯤꯅꯣꯅꯦꯍꯦ, ꯅꯃꯥ ꯅꯆꯥꯅ ꯃꯥꯡꯒꯣꯜꯁꯤꯗ ꯇꯧꯔꯤꯁꯤꯅ? ꯀꯅꯥ ꯁꯤꯔꯒꯦ? ꯁꯤ ꯍꯥꯏꯌꯦꯅ ꯑꯃꯨꯛ ꯐꯨꯒꯦ ꯍꯥꯏꯔꯛꯇꯣꯏꯔꯣ? ꯃꯣꯏ ꯃꯄꯥ, ꯅꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯅꯨꯗꯣ ꯉꯔꯥꯡꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤꯌꯦ꯫ ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯉꯔꯥꯡꯗꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯍꯜꯂꯛꯇꯦ ꯍꯥꯏꯔꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ? ꯅꯣꯏ ꯀꯅꯥ ꯀꯅꯥꯗꯗꯤ ꯍꯪꯉꯨꯔꯒꯦ? ꯍꯪꯕ ꯌꯥꯕ ꯍꯪꯂꯦ, ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯑꯗꯣ ꯀꯅꯥꯝꯇꯅ ꯈꯪꯏ ꯎꯏ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯗꯨꯕꯨ ꯉꯔꯥꯡꯗꯣ ꯑꯩꯉꯣꯟꯗ ꯀꯣꯛ ꯍꯥꯏꯔꯛꯄ ꯀꯩꯗꯧꯒꯦ? ꯅꯃꯥ ꯅꯆꯥꯅ ꯀꯨꯁꯤꯔꯥꯁꯤ ꯌꯥꯝ ꯇꯧꯏꯀꯣ꯫ ꯄꯥꯕꯗ ꯅꯠꯇ꯭ꯔꯣ ꯏꯃꯥꯒ ꯑꯩꯒꯅ ꯍꯥꯏꯔꯤꯗꯣ, ꯏꯆꯦ ꯍꯜꯂꯛꯇ꯭ꯔꯤ ꯊꯤꯔꯨꯁꯦꯅ? ꯄꯥꯕꯅ ꯒꯟꯖꯥ ꯊꯛꯆꯤꯜꯂꯒ ꯇꯨꯝꯃꯒ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ, ꯅꯃꯥ ꯅꯆꯥ ꯑꯗꯨꯗ ꯄꯦꯔꯒ ꯐꯝꯗꯨꯅ ꯂꯩꯔꯅꯨ꯫ ꯆꯦꯟ ꯆꯣꯡꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯅꯅꯦ ꯏꯃꯨꯡ ꯋꯥꯏꯔꯝꯁꯦ ꯂꯣꯏꯁꯤꯜꯂꯒ ꯂꯩꯌꯨ꯫ ꯆꯦꯟ ꯆꯣꯡꯕ ꯑꯣꯏꯔꯝꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ꯫ ꯆꯦꯟ ꯆꯣꯡꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯕꯁꯨ ꯂꯥꯛꯇ꯭ꯔꯦ꯫ ꯃꯄꯥꯗꯤ ꯃꯆꯥ ꯍꯥꯠꯄ ꯃꯤꯁꯤꯡ ꯑꯗꯨꯒ ꯒꯟꯖꯥ ꯊꯛꯄ ꯍꯧꯈ꯭ꯔꯦ꯫ ꯃꯃꯥꯒ ꯃꯆꯥꯅꯨꯄꯥꯒꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯕ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ꯫ ꯏꯆꯥꯅꯨꯄꯤꯁꯨ ꯉꯔꯥꯡꯗꯒꯤ ꯍꯜꯂꯛꯇ꯭ꯔꯦ, ꯑꯩꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯗ꯭ꯔꯦ, ꯀꯔꯝꯕ ꯅꯨꯄꯥꯗꯕꯨ ꯆꯦꯟꯈ꯭ꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯐꯠꯇꯕ ꯅꯨꯄꯥ ꯑꯃꯅ ꯆꯦꯟ ꯆꯣꯡꯕ ꯑꯣꯏꯔꯗꯤ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄ ꯌꯥꯔꯦꯅ, ꯃꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯕꯨ ꯀꯩꯝꯇ ꯈꯪꯗꯕ ꯖꯥꯠꯂꯣ? ꯑꯗꯨꯅꯤꯅꯦ, ꯃꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯕꯅꯤꯅ ꯊꯃꯣꯏ ꯑꯁꯦ ꯂꯩꯕ ꯉꯝꯗ꯭ꯔꯦꯅꯦ꯫ ꯃꯩꯗꯨ ꯁꯠ ꯁꯠ ꯆꯨꯔꯣꯅꯦ, ꯊꯛꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦꯅꯦ꯫ ꯍꯥꯏꯗꯣꯛꯄ ꯂꯥꯛꯇ꯭ꯔꯗꯤꯅꯦ ꯅꯨꯄꯥꯗꯨꯒ ꯂꯣꯠꯂꯝꯃꯅꯤ, ꯍꯌꯦꯡ ꯃꯆꯥꯒ ꯌꯥꯎꯔꯀꯥꯟꯗ ꯂꯥꯛꯆꯔꯁꯅꯤ꯫ ꯒꯟꯖꯥ ꯊꯛꯇꯨꯅ ꯃꯄꯥ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯍꯥꯠꯄ ꯃꯤꯑꯣꯏ ꯑꯅꯤ ꯑꯃꯒ ꯑꯇꯣꯞꯄ 3 ꯑꯃꯒꯁꯨ ꯅꯤꯁꯥ ꯈꯥꯏꯅꯔꯤ꯫ ꯆꯌꯣꯜ ꯑꯃ ꯐꯥꯔꯕ ꯐꯥꯎꯕ ꯊꯝꯕꯥꯜꯅꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯄꯥꯗꯨꯗꯤ ꯀꯌꯥ ꯊꯧꯁꯥꯗꯦ, ꯒꯟꯖꯥ ꯉꯥꯎꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ꯫ ꯃꯄꯥꯅꯨꯄꯥꯒ ꯃꯃꯥꯒꯗꯤ ꯊꯝꯕꯥꯜꯅꯨꯒꯤ ꯋꯥꯈꯜꯗ ꯇꯨꯝꯕ ꯆꯥꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜꯅꯨꯗꯤ ꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯊꯝꯕꯥꯜꯅꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯌꯦꯡꯗꯨꯅ ꯀꯞꯂꯤ꯫ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗꯤ
ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯇꯥꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯕ ꯉꯝꯂꯔꯣꯏꯅꯤ. ꯏꯃꯥ, ꯕꯥꯕꯥ, ꯅꯆꯥꯗꯤ ꯋꯥꯔꯦꯗꯀꯣ. ꯑꯩꯕꯨ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯗ꯭ꯔꯅꯤ? ꯀꯔꯤꯒꯤ ꯂꯩꯗꯣꯏꯕ? ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯗꯣ ꯍꯥꯟꯅ ꯍꯥꯠꯂꯝꯈꯤꯒꯅꯤ. ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯁꯤꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ. ꯊꯝꯕꯥꯜꯅꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯆꯤꯡꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯌꯨꯝ ꯇꯥꯟꯅ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯥꯒꯤ ꯊꯣꯡꯒꯥꯜꯗ ꯉꯁꯤꯁꯨ ꯃꯄꯥ ꯑꯗꯨ ꯒꯟꯖꯥ ꯊꯛꯇꯨꯅ ꯐꯠꯇꯕ ꯃꯆꯥꯅꯨꯄꯤ ꯇꯝꯊꯤꯅ ꯍꯥꯠꯄ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯩꯔꯝꯃꯤ. ꯃꯥꯡꯒꯣꯜꯗꯅ ꯃꯃꯥꯒ ꯃꯧꯄꯥꯒꯗꯨ ꯏꯁꯨꯛ ꯁꯨꯛꯊꯅ ꯏꯁꯣꯟ ꯁꯣꯟꯅ ꯎꯪꯗꯨꯅ ꯐꯝꯂꯤ. ꯏꯃꯥ, ꯏꯕꯨꯡꯉꯣ, ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏꯗꯕꯤ ꯅꯆꯥꯕꯨ ꯉꯥꯏꯔꯤꯕꯔꯥ? ꯑꯗꯨꯒ ꯏꯄꯥ ꯑꯁꯤꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯑꯩꯕꯨ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯁꯤꯒ ꯅꯨꯡꯉꯥꯏꯅ ꯒꯟꯖꯥ ꯊꯛꯂꯤ. ꯈꯪꯅꯤꯗꯅ. ꯏꯆꯥꯅꯨꯄꯤꯗꯣ ꯑꯗꯨꯝ ꯍꯜꯂꯛꯇ꯭ꯔꯦ. ꯀꯅꯥꯅꯣ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯒ ꯆꯦꯟꯈ꯭ꯔꯦꯗꯅ. ꯃꯃꯥ ꯃꯄꯥꯒꯤ ꯃꯥꯏꯁꯨ ꯌꯦꯡꯗꯕ. ꯇꯣꯛꯑꯣꯗ ꯅꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯣ. ꯇꯥꯅꯤꯡꯗ꯭ꯔꯦ. ꯅꯨꯡꯇꯤꯒꯤ ꯑꯗꯨꯗ ꯍꯥꯏꯗꯨꯅ ꯂꯩ. ꯕꯥꯕꯥ, ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ. ꯕꯥꯕꯁꯨ ꯅꯆꯥꯅ ꯈꯔ ꯋꯥꯔꯛꯆꯕ ꯇꯥꯔꯦ. ꯊꯝꯕꯥꯜꯅꯨꯅ ꯃꯣꯏꯅ ꯒꯟꯖꯥ ꯊꯛꯐꯝ ꯑꯣꯏꯔꯤꯕ ꯎꯖꯥꯎ ꯑꯗꯨꯗꯒꯤ ꯆꯥꯎꯔꯕ ꯃꯁꯥ ꯑꯃ ꯇꯦꯛꯍꯟꯗꯨꯅ ꯊꯝꯕꯥꯜꯅꯨꯕꯨ ꯍꯥꯠꯄ ꯌꯥꯎꯕ ꯅꯍꯥ ꯑꯃꯒꯤ ꯃꯀꯣꯛꯇ ꯅꯜꯍꯜꯂꯝꯃꯤ. ꯑꯗꯨꯒ ꯃꯁꯥ ꯑꯃꯅ ꯃꯄꯥꯗ ꯀꯜꯂꯛꯂꯝꯃꯤ. ꯑꯌꯣ ꯃꯁꯤꯔꯦ. ꯏꯁ, ꯃꯔꯨꯞꯀꯤ ꯃꯀꯣꯛꯁꯤꯗꯤ ꯌꯦꯔꯨꯝ ꯀꯥꯏꯕꯗꯧꯅ ꯀꯥꯏꯔꯦꯍꯦ. ꯏꯕꯨꯡꯉꯣ, ꯃꯃꯥ, ꯂꯥꯎꯅꯤꯍꯦ. ꯑꯌꯥ, ꯈꯣꯡꯁꯦ ꯇꯦꯛꯂꯦ. ꯈꯪꯕ꯭ꯔꯥ, ꯑꯃꯗꯤ ꯂꯃꯟ ꯈꯨꯝꯂꯦꯗꯅ. ꯑꯍꯨꯝ ꯑꯁꯤꯁꯨ ꯍꯥꯠꯀꯅꯤ, ꯂꯣꯏꯅ ꯍꯥꯠꯀꯅꯤ. ꯕꯥꯕꯥ, ꯅꯪ ꯑꯐꯕ ꯃꯄꯥ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯅꯆꯥꯁꯦ ꯅꯣꯏꯒꯤ ꯃꯔꯛꯇ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤꯀꯣ. ꯃꯃꯥꯒ ꯃꯧꯄꯥꯒꯗꯨ ꯆꯦꯟꯁꯤꯟꯗꯨꯅ ꯃꯄꯥꯗꯨ ꯎꯁꯥꯗꯒꯤ ꯁꯠꯂꯤ. ꯃꯄꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯃꯨꯁꯨꯛ ꯃꯨꯟꯅ ꯆꯥꯎꯅ ꯄꯣꯝꯂꯒ ꯂꯩꯔꯝꯃꯤ. ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯊꯣꯡꯒꯥꯜ ꯑꯗꯨ ꯄꯨꯡꯂꯥꯡ ꯂꯥꯡꯏ. ꯑꯁꯨꯝꯅ ꯎ ꯃꯈꯣꯡ ꯑꯗꯨꯗ ꯒꯟꯖꯥ ꯊꯛꯈꯤꯗ꯭ꯔꯦ. ꯊꯝꯕꯥꯜꯅꯨ ꯍꯥꯠꯄ ꯃꯤꯑꯣꯏ 3 ꯈꯛꯇ ꯉꯥꯏꯍꯧꯔꯦ. ꯑꯌꯣ. ꯃꯃꯥ, ꯑꯃꯥꯏꯕ ꯑꯃꯨꯛꯇ ꯀꯧꯔꯨꯁꯨ ꯆꯠꯂꯨꯅꯦꯍꯦ. ꯐꯃꯨꯡꯗꯅꯦ ꯑꯗꯨꯝ ꯂꯩꯌꯣ. ꯏꯆꯥꯅꯨꯄꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯀꯔꯤꯃꯇ ꯍꯥꯏꯔꯛꯀꯅꯨ ꯑꯩꯉꯣꯟꯗ. ꯅꯆꯥꯅꯨꯄꯤꯒꯤ ꯋꯥꯈꯜꯗꯅꯦ ꯑꯩꯅ ꯁꯣꯏꯕꯁꯦ ꯉꯁꯤ. ꯅꯆꯥꯅꯨꯄꯤꯅꯦꯅ ꯃꯄꯥꯒꯤ ꯃꯥꯏꯁꯨ ꯌꯦꯡꯗꯕ, ꯏꯔꯥꯡ ꯇꯧꯗꯨꯅ ꯆꯦꯟꯈ꯭ꯔꯦ. ꯑꯗꯨꯒ ꯍꯥꯏꯗꯣꯛꯄꯁꯨ ꯂꯥꯛꯍꯟꯗꯕ ꯏꯆꯥ ꯐꯠꯇꯕꯤꯅꯤ. ꯃꯣꯏ ꯃꯄꯥꯕꯨ ꯅꯆꯥꯅꯨꯄꯤꯗꯣ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤꯕꯨ ꯈꯪꯂꯕ꯭ꯔꯣ? ꯑꯗꯨꯒ ꯅꯆꯥꯅꯨꯄꯤꯒꯤ ꯌꯥꯝꯅ ꯈꯟꯕꯒ ꯁꯥꯔ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯅꯆꯥꯒꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯃꯈꯩ ꯒꯟꯖꯥ ꯊꯛꯂꯒ ꯅꯊꯤꯕꯣꯡ ꯆꯥꯕꯒ ꯇꯧꯗꯨꯅ ꯂꯩꯔꯒ. ꯊꯤꯕꯣꯡ ꯀꯥꯏꯅ ꯅꯪ ꯅꯃꯥꯏꯗꯨ ꯊꯨꯒꯥꯏꯌꯨꯔꯥ ꯍꯥ? ꯉꯝꯕꯗꯤ ꯊꯨꯒꯥꯏꯔꯨ ꯂꯥꯛꯑꯣꯅꯦ. ꯈꯣꯡꯁꯦ ꯅꯥꯕ ꯐꯈꯤꯁꯅꯨ, ꯑꯗꯨꯒ ꯈꯪꯒꯅꯤ ꯅꯪ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ. ꯏꯕꯨꯡꯉꯣ, ꯅꯄꯥꯒꯤ ꯉꯥꯟꯊꯛꯇꯣ ꯑꯃꯨꯛꯇ ꯁꯦꯝꯂꯨ. ꯒꯟꯖꯥ ꯊꯛꯅꯤꯡꯕꯅ ꯂꯣꯏꯔꯦ ꯅꯄꯥꯁꯦ. ꯏꯃꯥ, ꯑꯩꯈꯣꯏ ꯕꯥꯕꯁꯦ ꯐꯨꯔꯒꯦ. ꯐꯠꯇꯦ ꯏꯕꯨꯡꯉꯣ. ꯂꯥꯏꯅ ꯑꯗꯨꯝ ꯋꯥꯔꯛꯆꯅꯤ. ꯉꯔꯥꯡꯅ ꯈꯣꯡ, ꯍꯌꯦꯡꯅ ꯈ꯭ꯋꯥꯡ, ꯑꯔꯣꯏꯕꯗ ꯀꯣꯛꯇꯅꯦ ꯄꯣꯞ ꯂꯣꯏꯔꯦ. ꯑꯗꯨꯅꯅꯦ ꯏꯆꯥꯅ ꯐꯨꯕ ꯌꯥꯗꯦꯀꯣ. ꯑꯩꯕꯨ ꯀꯤꯕꯨ ꯀꯤꯁꯤꯜꯂꯛꯑꯦꯗ. ꯁꯨꯝ ꯆꯤꯜꯍꯧꯕꯅ ꯆꯨꯝꯗꯣꯏ ꯖꯥꯠꯂꯥ? ꯊꯝꯕꯥꯜꯅꯨꯗꯨ ꯏꯃꯨꯡꯗꯗꯤ ꯆꯪꯁꯤꯟꯕ ꯉꯝꯗ ꯃꯄꯥꯟꯗ ꯀꯞꯇꯨꯅ ꯂꯩ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ. ꯊꯝꯕꯥꯜꯅꯨꯅ ꯐꯠꯇꯕ ꯃꯣꯏ 3 ꯑꯗꯨꯗꯒꯤ ꯃꯥꯕꯨ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯍꯥꯠꯅꯕ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ. ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯍꯣꯡꯗꯨꯅ ꯃꯣꯏ ꯈꯔ ꯑꯃꯨꯛ ꯒꯟꯖꯥ ꯊꯛꯂꯝꯃꯤ. ꯎ ꯃꯈꯣꯡꯗꯒ ꯎꯔꯨꯝ ꯂꯥꯡꯉꯤꯅꯤ ꯀꯥꯏꯅꯅꯦ ꯐꯝ ꯌꯥꯄꯣꯠꯇꯦꯀꯣ. ꯍꯣꯏ, ꯎꯁꯥ ꯑꯃ ꯇꯦꯛꯂꯒ ꯇꯥꯔꯛꯄꯗ ꯑꯗꯨꯝ ꯂꯣꯏꯔꯦ. ꯅꯍꯥꯟ ꯑꯃ ꯇꯧꯈꯤꯕꯗꯣ. ꯅꯍꯥꯟꯒꯤ ꯑꯃꯗꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯔꯨꯞꯅꯤꯅꯦ. ꯑꯃꯅ ꯑꯃꯨꯛ ꯑꯁ ꯀꯞꯄꯛꯑꯦꯅꯦ ꯑꯃꯨꯛ. ꯁꯤꯅꯅꯦ ꯄꯥ ꯍꯦꯛꯇ ꯇꯣꯏꯗꯣꯏꯅꯤ, ꯑꯗꯨꯝ ꯀꯞꯄꯒ ꯂꯩꯗꯣꯏꯅꯤ. ꯌꯥꯔꯦ ꯁꯤꯗꯣ. ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯇꯝꯕ ꯉꯝꯕꯣꯠꯇꯦ. ꯉꯁꯤ ꯁꯤꯅꯤ ꯍꯌꯦꯡ ꯁꯤꯅꯤ ꯍꯥꯏꯕ. ꯑꯗꯨꯅꯅꯦ ꯃꯥꯅ ꯍꯥꯟꯈꯤꯕꯒꯤ ꯋꯥꯅꯤ. ꯃꯥꯅꯤ ꯃꯔꯨꯞ. ꯑꯣ, ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯇꯥꯔꯦꯗꯅ. ꯑꯥꯗꯒꯤ ꯁꯟ ꯂꯥꯕ ꯃꯆꯤ ꯐꯖꯕ ꯑꯁꯤꯗ ꯑꯩ ꯇꯣꯡꯂꯒ ꯉꯥꯎꯍꯜꯂꯒꯦ. ꯑꯗꯨꯒ ꯐꯠꯇꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯕꯨꯛ ꯑꯁꯦ ꯈꯣꯠꯇꯠꯀꯦ. ꯅꯣꯏꯅ ꯍꯥꯏꯔꯤꯗꯣ ꯌꯥꯝ ꯆꯨꯝꯃꯦ. ꯑꯗꯣ ꯑꯩꯗꯤ ꯁꯤꯈꯤꯔꯣꯏꯍꯦ. ꯅꯨꯡꯉꯥꯏꯒꯗꯕ ꯌꯥꯝꯅ ꯂꯩꯔꯤ. ꯅꯨꯄꯥ ꯑꯃꯅ ꯑꯥꯗ ꯁꯟ ꯑꯉꯥꯎꯕ ꯑꯃ ꯑꯩꯈꯣꯏ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏꯅꯦ. ꯍꯧꯒꯠꯂꯨꯍꯦ, ꯆꯦꯜꯂꯨꯍꯦ. ꯀꯔꯤꯒꯤꯅꯣ ꯑꯩ ꯇꯝꯅ ꯑꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯏꯁꯤꯕꯣ?
Waire waire. Ah, thille. Ayo, machina thille. Oi ma, aibu kanbiyo. Aibu umta kanbiyo. Ayo, sana waire. Tu, aikoi na ngasai haibado. Aikoi se sigadaba ngaktani. Ahala kongi wani haidan. Ngasina magini. Kalasu yarare. Sanna sina ma khakta khallaga karigi wari bano. Maram leibagini. Lao chalase. Maina sijarasani. Ah, ganja phajana thakjage tawbase hek phangdeda ko. Thambaluna noklaga mabukto machet taga hugai gi he. Kaino sanjigi mathak asida tongi banu pi asidi thambaluni ne. Siramdai sida sibagi maram amu khanghalibo oire ko. Sidi siningkhidreda ko. Nupa adu supibam kaina sirame mabukado hotrong hoba makhai. Hojikti nupida chopa ahal ani adu khakta ngairame asomna numit kharani haukhre. Handak khula sida maram chadana moi ani siba adugi mi sing adu kinaduna amaibi tawraga laitin khurumbada khula sida mi ani amasu sigadaba watli haiduna phauraklammi. Pau sitabada nupida chopa ahal ani du kibana laitin khurumba haure. Moi ani dangi mamitta thambalo ka si hek ubi asum tawduna sonophono oina moi ani adu tawba haurakle. Maro hojikti ibani khakta ngai kangdo sige. Moi yungi mida asengmu pumba hairagane. Asiba hakjang ado mathau mangam loisilabadi magi thawai ado lairam lenda tin ki gani hai. Adu oirabadi ibani da thambaluna kaisu tawba ngamlaroi. Aina amaiba singda hangduna loirabani. Adudi hairese sibabudi sina phani mapa haira makhong teklagale matuga machagaduna kaidoba ngamdoino khul haira aikoina pubani chahi khudingi khulda phau khara kabiraga loire. Asamna makhoi anido thambalnugi yumda laklaga mamaga mapaga da wari loina lirame moi anidi yaude. Sikraba makhoi anidani haiduna pau tamsilame. Ahal ani aduna aikoi anidi uhobado noida tamge tawbani. Aduda moi anina hek haidokpada hatkani haiduna kihanki. Aikoi ahal oiraba solaba aikoi anina kibadagi noida haidabani. Hojikti moi ani sirabanina haidoklabani. Numit aduda makhoi anina ganja thaktabida hogalaga chakhibada. Oh, ningam kidreda ko. Khangnam labadi ikut asina makhoi anida pena halamgani ko. Aya, lakchaida. Oh, adugi moi anina siriba se ichana pina hatpa oirene. Mani amaibina lai tongbada phaukhibani. Adudi agi khonga sisu ichana pina. Oiramoida. Sidi soibo oirangani. Ado asiba hakjang ado laukhatuna mathau mangam ongta tawbisi natrabadi moi ani wali habada mapasu yauramlabadi aidi karige mapadaba nangsu yamna phatedana adugini ha wari se tabada mamaga mopagadi angawba haibadu oirami asumna khollekagi mi tawduna thambanugi asiba hakjang ado pumtharaba hakjang ado puraktuna mathau mangam phajana pangthok pirami. Numit kharani amu haukre phataba halani du yamna haraurami siraroi haiduna mapasu mangola phamduna ganja amuk thakli. Oh, lakchaida ichabu tamthina hatkiba aduga ichana aigi khonga se thudek piribase karigino ma aibu mapani khande nushide takpane ima ai babase phuragi popa khara thagi ibuwa phate laina maina warakchani khangawdana mapana ganja kanna chinglingai aduda ngathak adu phoblong no pokhaire aduga mapado kanna lawi mamaga machanupaga du chenthoraktuna yenglubada mapagi machinban adu singju charaga leirame. Ima aikoi pase as loridana sidi wangang busu yadra male hoida sina phari laina waraklibani phattabagi kalakhek bele iche boy khoina ubu phangdrabasu iche nadi aikoi bu uramgani ko iche handak mapok simagi nganna kainau tamlamlabasu mathangi mapoktadi ichegi ibung oina pokchaduna ichebu senajage ko punsi sangna iche. Thambalnu mapagi wado taraga kappi aduga machena ma tari leiri haiba khangnanaba lamkhunu amagi saktamda sumang matonda khongi madu ubada mamaga mapaga do kappi. Hojikti phataba ahal ani du khakta ngairi ahal ani dudi kaisu tawraro haibagi matagum sang amanba amada mabani kha ganja thaklami.
ꯊꯝꯕꯥꯜꯅꯨꯅ ꯐꯠꯇꯕ ꯑꯍꯜ ꯑꯅꯤ ꯅꯣꯏꯅꯗꯤ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯈꯜꯂꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯁꯛ ꯂꯣꯏꯗꯅꯗꯤ ꯂꯩꯔꯝꯂꯦꯟꯗ ꯍꯟꯈꯤꯔꯣꯏ ꯍꯥꯏꯕꯁꯦ ꯈꯪꯂꯝꯂꯣꯏꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯋꯥꯁꯛ ꯂꯣꯏꯁꯤꯜꯂꯒꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯂꯒꯦ ꯁꯤꯅ ꯐꯔꯦꯍꯦ ꯃꯤ ꯀꯅꯥꯝꯇ ꯍꯦꯛ ꯌꯥꯎꯗꯕꯁꯤꯅ ꯑꯦ ꯀꯩꯅꯣ ꯊꯣꯡꯁꯦ ꯃꯊꯟꯇ ꯂꯣꯟꯁꯤꯟꯈ꯭ꯔꯤꯁꯤꯅ ꯑꯦ ꯊꯣꯡꯅꯥꯎꯁꯦ ꯃꯔꯣꯝ ꯃꯩ ꯊꯥꯎ ꯊꯝꯕꯥꯜꯅꯨ ꯂꯩꯔꯦ ꯑꯁ ꯊꯣꯡꯅꯥꯎꯁꯤꯗꯤ ꯍꯥꯡꯕ ꯌꯥꯗ꯭ꯔꯦꯅꯦꯍꯦ ꯊꯝꯕꯥꯜꯅꯨ ꯀꯟꯅ ꯅꯣꯛꯂꯛꯏ ꯅꯣꯛꯏꯁꯦ ꯇꯥꯕ꯭ꯔꯥ ꯅꯨꯄꯤꯅꯤ ꯊꯝꯕꯥꯜꯅꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯔꯣ ꯑꯣ 이반이 시더러버거 머우고이버 허버가 아스 신인기들다거 하이 깝드나 레르네 마이 타오네 타와이 짱방 없나봐 예 마이 시디 까이노 사이진도 이노 와이크리네 예 끈드 짜이 까나까나 레게 마바나 까나까나 레게 아이쿠이 붐더 끈비요 마이 짜이 암더 끈비요 아스 사바나 로이레 ꯈꯪꯕ꯭ꯔꯥ ꯅꯈꯣꯏ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯪ ꯑꯗꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯇꯨꯅ ꯄꯨꯡꯀꯥ ꯀꯥꯕ ꯃꯈꯩ ꯁꯤꯔꯝꯃꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯚꯥꯞ ꯇꯥꯅꯔꯦ ꯊꯝꯕꯥꯜꯅꯨ ꯍꯥꯠꯄꯒꯤ ꯇꯝꯊꯤꯅ ꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯅ ꯋꯥꯔꯛꯄꯅꯤ ꯊꯝꯕꯥꯜꯅꯨꯅ ꯋꯥꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯅꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯋꯥꯁꯛ ꯂꯣꯏꯗꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯍꯜꯂꯝꯗꯥꯏꯗ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯈꯨꯅꯨ ꯑꯣꯟꯗꯨꯅ ꯀꯞꯇꯨꯅ ꯈꯣꯡꯂꯝꯃꯤ ꯃꯄꯥꯒ ꯃꯃꯥꯒꯅ ꯆꯦꯡ ꯐꯧ ꯊꯥꯗꯨꯅ ꯈꯨꯅꯨ ꯑꯗꯨꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯔꯝꯃꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯊꯝꯕꯥꯜꯅꯨ ꯄꯥꯏꯈ꯭ꯔꯦ ꯃꯄꯥꯗꯤ ꯃꯆꯤꯟꯕꯥꯟ ꯑꯗꯨ ꯁꯦꯒꯥꯏꯔꯒ ꯀꯔꯤꯃꯠꯇ ꯆꯥꯕ ꯌꯥꯗꯅ ꯆꯝꯐꯨꯠ ꯃꯍꯤ ꯊꯛꯇꯨꯅ ꯑꯇꯦꯛꯄ ꯃꯈꯣꯡ ꯑꯗꯨꯒ ꯆꯩꯁꯨ ꯑꯃꯒ ꯇꯧꯗꯨꯅ ꯌꯨꯝꯗꯒꯤ ꯍꯦꯟꯈꯤꯗ꯭ꯔꯦ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯃꯆꯦꯅ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯅꯕ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯄꯥꯗꯤ ꯍꯧꯖꯤꯛꯁꯨ ꯆꯝꯐꯨꯠ ꯃꯍꯤ ꯊꯛꯇꯨꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯃꯧꯄꯥꯗꯤ ꯄꯥꯈꯪ ꯐꯥꯔꯗꯨꯅ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯃꯃꯥꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ